Manipur Police ki Kangbu amana Imphal East District ki Teloudagi aina Tinkrabulob Nrfm gi Meeoi taret Yamlaba Khutsu Khutlai Singga Konnana fare Hairi. State Police ki pau amagi matung ina fagalaba Meeoi sing ado miyamdagi namduna sel khaiwa amasung khulai lalonbada chenaba Meeoi ni faraba Meeoi taret adudi Moirangthem Somokanta Singh Elias Park pa chahi kun taret Thongam Iboton Singh Elias Thoyang ba chahi kuntragamari Haisnam Rohit Singh Elias Mayang Lamba chahi kuntragani thoi Yaikhom Inaw Singh Elias Chinglai chahi kun Namirakpam Jotin Maitei Elias Phirepa chahi kuntrago humdoi Ningthauzam Prem Kumar Singh Elias Punsirol chahi kuntragani thoi amade Hemam John Singh Elias Athoiba chahi kuntrago humdoi ni haire Makhoidagi magazine yawba A1 assault rifle ama amade maru taraga manga magazine yawba AK47 ama amade maru taraga humdoi magazine yawba insas rifle ane amade maru taraga ni thoi magazine amade maru kuntraga loinana SLR ane bulletproof jacket manga mobile phone ahum amade wallet ani ni haire